Kuki sing na namna khundaba Kangpopi district ka Saizin lonaduna Imphal West district aroi bangam khaida leiriba Kangla Tongbi ki mafam singda khutlai paiba Kuki sing na ngarang numidang pung 9 taramdai adwaida Kuki khun ahumdagi Meitei khunda nongmai kapsilakre afaba makhalgi nongmai sing season naduna kapsilakpa aduda asokapan yaukhidrabasu mipairaba Kangla Tongbi bazar board lekai da yumthong nifu rom khak tarak khundariba Meitei sing yum thadoktuna safagada mafam singda lanjenarure hari mafam adudagi fongba pau amagi matung ina Kangla Tongbi tamna nongmai kapsilakiba adu manak nagna leiriba fongyang gamsify amadi warfan hariba Kuki sing na khundaba khunsing adudagi ni hari Kuki sing na nongmai kapsilakba aduda Kangla Tongbi da hauzik station tawduna leiriba BSF ki personal singi maikedagi handuna nongmai maru ama fawa kapkiba leite Kari maramgi damak BSF personal sing aduna khut hankhidabano habigi maramsu Kangla Tongbi ki miyamna hauzik makidi khangba ngamdri hari ngarang Kuki sing na nongmai kapsilakba adudagi lazina kiba Meitei sing ngasi ayuk masa gi yumda amuk hanbadi hanjinarakle adum oinamak hauzik oiriba fibam asida tangdu leitana leiba haiba adudi oidre aki akhang marakta leiriba mafam asida manipur lengakna henba micheng sangbiu hainasu Kangla Tongbi bazar board lekai gi Meitei sing na manipur lengakta apel tarakle lekai asida leiba Meitei sing hiram khuding makta kham thengna awaba kaya mayuk nare haiba wafam su thamlakle